Manipur high state che yamna people state amani masida mi kharana group kharana aigi imagi lebangni ipagi lebangni ancestral land ni haraga sumaina demand tawrga leiradi koi santi purakpa peace purakpa aduga development purakpa chokar purakpa ngamoi Manipur 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 Asi akoi Kabui si su myam ni ngasi release da yauri bise ngasi international human right day sida koi gi right chu phangan bio haidana akoi government of India da appeal tawbi mo da koi sachabani ngasi akoi Manipur da armed forces special power amuk thamjin mase si akoi Manipur gi damak da gi yamna lebak thibani haidana I thamjage maram di kari gi no haibu kan sida aje armed forces special power act sidi yamna darkunian oiba law ni masina koigi permanent oiba solution burakung ngamoi aduna masi athuba matamda repeal tawbiyo haibase koi Kabui so gi behalf gi aina appeal tawdari thank you aduga Manipur gi tunga tawamba community mayam leire haitare pawo simong da Kabui ju yamna apikpa furup amadi oiri adu sumai tawdana India gi oina yema matamda su Manipur haiba lamsi yamna pikpa lam mamo oibanina apikpa furup singje yosan nabu khonrakba suma kaya amasu leire haitare apikpa furup singge right singdo si matang kari haibini masi akoi gi wakalon dadi apikpa furup si akoi na tuhaloi dawni akoi bo akoi ni yokati gadamni haibase ai thamdaninge maramdi kari gi no haibata akoi picture bosu Manipur gi yahomi singni aduna yahomi singse akoi na pedawnung da muthanna bo khanaroi dawni akoi bosu akoi na mukoi gi sakthum pibiba mukoi bu lungna tawbiba mukoi bu nungsina tawbiraga akoi Manipur gi saktam se punna ngangminna si haibo hamse ai thamjage thank you Manipur gi saktam se kaidana aroi boina atentak pa wafa ama apun magi namta haibiro hoi masi Manipur high state che yamna people state amani masida mi kharana group kharana aigi imagi lebangni ipagi lebangni ancestral land ni haraga sumaina demand tawrga leiradi koi santi purakpa peace purakpa aduga development purakpa chokar purakpa ngamoi aduna koi punna Manipur da leiminasi santi leiba chokatpa adu ingtapa Manipur ama hanchi haibase mayam da ai appeal tawjage amuko yauna chaminari balup sing nangasi se Manipur ga pum saktam kai ba yaroi Manipur da miyang gi hatar hak khongong nari ba madi chiba tam chiba loma ri ba afaspa se lokto u haiba kholaw ka lawraga chatliba chumlaba khongjang sidaida Manipur gi tonga tonga fruit ya mana saru yari masigi manungda khoigi yamna nungsiba ya piklap chu tawba haidare Kabui fruit ki ichini now imai cha singna su hariba rally asida pum saktam Manipur saktam kai ba yaroi haba fire badu chapchana lowdana chali aduna India gi Fivan Tilly by Manipur Siam the Pick Pasumam Weraga Masaida could divide and rule policy Shanrakba Centrana Mapung Pana Ming Changak Taba Aduga Hugi Manipuda Paktan Ananga Sipawolo Shamalidana totally Iran Sida Karima Mi Amata Chang Taba Mamagi Homa Chatarakpa Miot Minakama Chatakiba Tin Kuki Nako terrorists in the Nupiang Katana Koi Tamchina Miot Mina Chatarakpa Mihan Puchata with Todo like Rimadeda Karimamta Mi Chang Tabakaya writing 미 버기 행버기 학생도 공간으로 밖에 아두기 마요가 아지 수동아 또 프로 니 부자 군다미는 바 옐호미 프로치나 잡자나 레페드나 아숨나 뿌나 레민데 바타라그리 머니푸 시기 아픔바 saktam kadunungda kanamtana thugaibanga moi hana chauba atopa lebak ki music khut thingla ko taraga su madu ngamoi haibadu asigi kongchar sina mek sina tali hiram smata da padum jariba naurem tanron jar itel news network info